THOUBAL District ki Heirok Part 2 Khunou Devi Mandop Leikai Da Leiba Divine Nongpok Ningthou Youth Club DNNY na SILLAGA LEMNA MITki LAINA-LAIONG sing NGNNA KHNGDOK camp ama ngasi Leikai ADUGI MIPUNSANG da PANGTHOK DNNY na hek safong lakpadigi hauna member oiramba haujikti laikhidraba ahal sing bu club asina ningsing jabaga loinana ahal sing aduna yatpiramba liklam pibiramba wakhal loksing amadi club ama leibagi kanaba khanghanbiramba kaya adubu ikai khumnabu utpo oina ngasigi camp adu pangthokpani hairi Dr. Helena Eye Hospital and Institute Imphal ga khutsamnaraga pangthokiba camp aduda punna miyoi chamaga Heirok mit layengki makatana layeng chathagadaba mit ki anaba laibasing amadi thang thabagi mathau taba mit ki anaba singsu lemna pangthokani hairi ngasigi camp pagduga mari lainana DNNYC gi secretary Dr. Thokchom Somorjit Singna haikibada mit haibasi ekhoi miyoi bagi khwaidagi maru oiba hakchang kayat amani mit ka mari lainaba laina kaya matam chana check to hodabadagi laina aduna aruba phibam yawraklaba matamda khanglei matam chana akhang ahi tana biba amadi mathau taba hidak langthak Sijanabana, Asigumba Awaba Kudong Tiba Kayadagi Irai Laina Ngaktok Pangamgani, Asiguma Kiem Amasin Bada Harau, Ayaba, Pibi Begitamak Secretary, Dr. Somorjitna Club Ki Mahut Sillaga, Dr. Helena Eye Hospital and Institute Imphal Amasung, Mahaki Kangbubu Tagatpa Wafam Gasu Tamki, DNNYC na Makatana Siguma Kiem Kaya Sin Kigan Hainasu Mahakna Fongdoki.